Sajibu Nongma Panba Cheiraobagi numit pangthokpada Chingnabiganu Kangjia Sana Konunggi Utra Sanglengi Maichou Loisanggi Maikeidagi Maichou Purel Professor NG Kangjia Mangangi Cherol Amada Lakliba Sajibugi Nongma Panbaga Chatliba Lamta Tha Asigi Thasuga Punna Panchinnabada Miyamna Sajibu Nongma Panba Cheiraobagi Thauram Asi Nongalaga Pangthokadra Haibagi Wahang Hangnarakle Hairaduna Miyamna Karigumba Amata Chingnabiganu Haina Phungdurukli Cherol Asina Hairi Malia Kumsing Lising Ahunga Chamri Kulhumdoi Kumja Lising Aniga Kuntaru Lamta Githasi Numit Asi Malia Kumsing Lising Ahunga Chamri Kunmari Maitei Sahi Houba Sajibugi Nongma Panba Numitki Ayuk Pung Taruk Minute Yang Kaiga Nithoi Second Kuntra Tarukta Loire Iru Sathengba Laigi Athen Port Semba Lainung Sengdokpa Amasung Wai Taithokpan Jingba Loinamak Yare Himalay Marel Sidabi Lining Thau Sanamehi Najingba Yungi Amadi Mapangi Lai Singi Maira Amasung Mainam Kachaba Athen Potna Jingba Numit Asigi Ayuk Pung Taruk Minute Yang Nithoi Second Kuntra Taruk Chatlabadi Haubayare Thengtharabada Mangang Yugi Pungpam Ayuk Pung Mapan Paugi Manungda Maira Mekruk Kat Horabadi Matam Lauhauba Kawi Makhagi Thorum Singdi Tapna Adumak Pangthok Payare Haino Phungdokli Indian Standard Time gi Ayuk Pung Taruk Minute Yankai Nithoi Second Kuntra Taruk Taba Matamda Kanglaipak Standard Time gi Laufam Oiriba Imphal East ki Nongmai Pung Latitude Degree Asiga Indian Standard Time gi Laufam Oiriba UP gi Mirzapur ga Khenaba Asi Degree Lising Amaga Chamaga Kuntra Taretni Longitude Degree Amamam Chatpa Khudingi Minute Mari Khenaba Maramna Imphal gi Nongmai Pung Haujiki Mirol gi Matamda Nongmai Bung Haina Khangnariba Mafam Asi Mirzapur gi Khenaba Matam Asi Minute Nifuga Manga Second Nifuga Nipani Maramasina Indian Standard Time dagi Kanglaipak Standard Time da Semdokpada Minute Nifuga Manga Second Nifuga Nipan Tinsingani Maramasina Hairiba Lamta gi Thasu Numit ki Pungpham Asimak Kanglaipak ki Standard Time dadi Ayuk ki Pung Taret ka Minute Kuntra ga Nipan Second Kunmari Oigani Maram Asina Sajibu Nongma Panba Chahi Haubagi Cheiraobagi Thaurim Punamak Numit Asigi Ayuki Pung Taruk ka Minute Yankai Nithoi Second Kuntra Taruk ki Matung Dadi Maira Mainam Sukhat Piduna Thauram Haubiba Dumak Yare Haina Phungdokli Sajibu Nongma Panbada Cheirauba Hauba Asi Numit Sui Sude Wakching Thada Haugadabani Haibani Jingba Punamak Amuk Hanna Taubiraganu East Asia Laibak Ayambada Mafam Kayamrumda Lunar Year da Chahi Hauba Ngaktani Kanglaipak Lunar Year da Kumja Ama Hauragi Haibagi Chahi Hauba Cheiraobagi Thaurum Asi Chahi Lising Mari Hena Chanaduna Laklabani Cheiraobagi Masil Haiba Puyada Cheirauba Numitta Siznagadaba Laifam Taret ki Ising Laufam Laithung Laina Kokpa Mafam Sing Mayek Sengna Iduna Thambiram Lavani Hairiba Mafam Sing Asidagi Ngasi Lamtagi Kuntarukni Panba Nongmaijing Numittagi Hauraduna Maichou Loisang Utra Sanglen Sana Konung Amasung International Salai Punsifamgi Apunba Lining Loisingna Iwan Bahaure Hairiba Laifam Taret ki Iroising Asi Kanglaipak ki Manung Amasung Mapan ki Maitei Singna Yauhannanawa Honari Haina Phungdokli Mars Tara Mapan Fauba Akak Arauga Loinana Akan Manung Sugani IMD Kumgi Nong Haurukpadagi Oirakliba Phibam Asika Mari Lainana DIPR na Thorokpa Ministry of Art Science ki India Meteorological Department IMD gi Makhada Leiriba Meteorological Center dagi Thorokpa State Asi gi District ki Oiba Weather Forecast ki Matungina Len Amsung Akan Banungsit Yauna State Asi gi District Ayambada Tha Asigi Taramapan Fauba Manipur gi Mafam Ayambada Nong Chukigani Haina Phungdokli Jingoi Irupagi Thorunga Mari Lainaba Mioi Singna Mayai Kaba Nisa Chingnabiganu
ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯃꯥꯔꯆ 13ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯤꯡꯒꯣꯏ ꯏꯔꯨꯞꯄ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯊꯣꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯨꯀꯥꯟ ꯑꯃꯗꯤ ꯍꯣꯇꯦꯜ ꯐꯝꯂꯤꯕꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯃꯠꯇ ꯌꯣꯟꯕꯤꯒꯅꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯂꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯃꯔꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯤꯡꯒꯣꯏ ꯊꯧꯒꯜ ꯂꯨꯞ ꯅꯣꯡꯃꯥꯏꯆꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ N.G. ꯀꯨꯜꯖꯤꯠ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯥꯡꯉꯕꯣꯛ ꯃꯤꯌꯥꯝꯅ ꯑꯉꯟꯐꯧ ꯊꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯊꯧꯕꯥꯜ ꯄ꯭ꯔꯣꯖꯦꯛꯠ ꯗꯤꯚꯤꯖꯟ (DPD) ꯃꯔꯤꯅ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯄꯤꯗꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛ ꯌꯨꯅꯤꯚꯔꯁꯦꯜ ꯐꯥꯔꯃꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯨꯅꯥꯜꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯦꯞꯇꯅ ꯏꯁꯤꯡ ꯄꯤꯕꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ, ꯆꯤꯟꯖꯥꯛꯇ ꯃꯤꯄꯦꯜ ꯇꯥꯡꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯂꯧꯃꯤꯁꯤꯡꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯂꯧꯃꯤꯁꯤꯡꯅꯁꯨ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯝꯁꯣꯅ ꯒ꯭ꯔꯥꯟ ꯏꯐꯇꯥꯔꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯝꯁꯣꯅ ꯔꯝꯖꯥꯟ ꯊꯥꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨꯅꯤꯇꯤ ꯏꯟ ꯗꯥꯏꯕꯔꯁꯤꯇꯤ, ꯁ꯭ꯇꯔꯦꯡꯊ ꯏꯟ ꯍꯥꯔꯃꯣꯅꯤ, ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯇꯨꯒꯦꯗꯔꯅꯦꯁ ꯍꯥꯏꯕ ꯊꯤꯝꯗ ꯒ꯭ꯔꯥꯟ ꯏꯐꯇꯥꯔꯒꯤ ꯄꯥꯔꯇꯤ ꯑꯃ ꯉꯔꯥꯡ ꯍꯠꯇꯥꯗ ꯂꯩꯕ ꯒꯣꯂꯥꯞꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯣꯖꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯔꯝꯖꯥꯟ ꯊꯥꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯪ ꯇꯞꯄ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯒ꯭ꯔꯥꯟ ꯏꯐꯇꯥꯔꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯏꯪ ꯇꯞꯄ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯊꯨꯕꯗ ꯌꯥꯍꯟꯕꯤꯌꯨ, ꯂꯝꯗꯝꯁꯤꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯂꯧꯎ ꯄꯟꯊꯥꯒꯤ ꯑꯣꯏꯅ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ, ꯄꯥꯈꯠꯄꯤꯒꯅꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯄ꯭ꯂꯥꯏ ꯆꯦꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯤꯉꯩ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯂꯧꯎ ꯄꯟꯊꯥ ꯈꯥꯔꯤꯐ 2023 ꯀ꯭ꯔꯣꯞꯄꯤꯡ ꯁꯤꯖꯟꯒꯤ ꯑꯣꯏꯅ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯔꯣꯏ, ꯁ꯭ꯇꯣꯛꯇ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯔꯟꯙꯤꯔ ꯖꯩꯁꯋꯥꯜꯅ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯔꯒꯤ ꯃꯇꯥꯡꯗ ꯅꯨꯡꯅꯥꯡꯕ ꯂꯩꯔꯤꯕꯁꯤꯒꯤ ꯑꯣꯏꯅ ꯐꯔꯇꯤꯂꯥꯏꯖꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯔꯒꯤ ꯁ꯭ꯇꯣꯛꯁꯤꯡ ꯑꯁꯤ ꯂꯧꯎ ꯄꯟꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯁ꯭ꯇꯣꯛꯇ ꯂꯩꯔꯤꯕ ꯌꯨꯔꯤꯌꯥꯒꯤ ꯆꯥꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ DAPꯒꯤ ꯁ꯭ꯇꯣꯛꯁ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯁꯔꯨꯛ ꯑꯅꯤꯔꯣꯝ ꯍꯦꯟꯅ ꯂꯩꯔꯤ꯫ NPK ꯁ꯭ꯇꯣꯛꯁꯨ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯔꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃꯁꯨꯡ ꯄꯥꯈꯠꯄ ꯄꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯥꯂꯦꯝꯗ ꯍꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯅꯤ꯫ ꯍꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯁꯤꯖꯤꯟꯅꯩ꯫ ꯆꯍꯤ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯇꯟ ꯃꯤꯂꯤꯌꯟ 35-36 ꯂꯣꯝ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯈꯛꯇꯗ ꯌꯨꯔꯤꯌꯥꯒꯤ ꯗꯣꯃꯦꯁꯇꯤꯛ ꯄ꯭ꯔꯗꯛꯁꯟ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯇꯟ ꯃꯤꯂꯤꯌꯟ 19-26 ꯔꯣꯝꯅꯤ꯫ ꯑꯋꯥꯠꯄ ꯌꯨꯔꯤꯌꯥ ꯇꯟ ꯃꯤꯂꯤꯌꯟ 8 ꯂꯣꯝ ꯑꯁꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯥꯔꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯒꯜꯐ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜ, USA ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯆꯩꯊꯦꯡ ꯐꯪꯍꯟꯕꯅ ꯑꯃꯁꯨꯡ ꯁꯄ꯭ꯂꯥꯏ ꯆꯦꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯍꯥꯔ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯕꯣꯛꯁꯔ ꯑꯝꯕꯦꯗꯀꯔ ꯑꯃꯁꯨꯡ ꯖयꯁ꯭ꯔꯤꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯀꯣꯅꯨꯡ ꯕꯦꯡꯀꯣꯛꯇ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯍꯧꯔꯒ ꯆꯠꯊꯔꯤꯕ ꯆꯍꯤ 17 ꯃꯈꯥꯒꯤ ꯕꯣꯛꯁꯤꯡ ꯐꯤꯆꯔ ꯀꯞ 2026 ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯕꯣꯛꯁꯔ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯑꯝꯕꯦꯗꯀꯔ ꯑꯃꯗꯤ ꯆꯤꯔꯣꯝ ꯖयꯁ꯭ꯔꯤ ꯑꯅꯤꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃꯃꯝ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ꯫ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥꯒꯤ ꯀꯦꯖꯤ 50 ꯀꯥꯡꯂꯨꯞꯀꯤ ꯁꯥꯟꯅꯈꯤꯕ ꯐꯥꯏꯅꯦꯜ ꯕꯥꯎꯠꯇ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯑꯝꯕꯦꯗꯀꯔ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯕꯣꯛꯁꯔ ꯅꯤꯈꯥꯏꯂꯣ ꯁꯤꯗꯣꯔꯦꯟꯀꯣꯒ ꯂꯝꯕꯥ ꯇꯧꯅꯈꯤꯕ ꯑꯗꯨꯗ ꯑꯝꯕꯦꯗꯀꯔ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯒꯤ ꯀꯦꯖꯤ 53ꯒꯤ ꯀꯥꯡꯂꯨꯞꯀꯤ ꯐꯥꯏꯅꯦꯜ ꯕꯥꯎꯠꯇꯅ ꯆꯤꯔꯣꯝ ꯖयꯁ꯭ꯔꯤꯅ USAꯒꯤ ꯕꯣꯛꯁꯔ ꯒꯧꯗꯥꯂꯤꯌꯨ ꯔꯨꯏꯁꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯕ ꯉꯝꯍꯧꯈꯤꯕꯅꯤ꯫ ꯆꯍꯤ 17 ꯃꯈꯥꯒꯤ ꯕꯣꯛꯁꯤꯡ ꯐꯤꯆꯔ ꯀꯞ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯕꯣꯛꯁꯤꯡ ꯇꯤꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯦꯜ ꯔꯥꯙꯥꯃꯅꯤꯅ ꯀꯦꯖꯤ 58 ꯀꯥꯡꯂꯨꯞꯀꯤ ꯁꯦꯃꯤ-ꯐꯥꯏꯅꯦꯜ ꯕꯥꯎꯠꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯕ ꯉꯝꯍꯧꯈꯤ꯫ ꯏꯟꯗꯤꯌꯟ ꯕꯣꯛꯁꯤꯡ ꯇꯤꯝꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯕꯣꯛꯁꯔ ꯂꯥꯏꯔꯦꯟꯂꯥꯛꯄꯝ ꯑꯝꯕꯦꯗꯀꯔ ꯑꯃꯗꯤ ꯆꯤꯔꯣꯝ ꯖयꯁ꯭ꯔꯤ ꯑꯅꯤꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃꯃꯝ ꯂꯧꯗꯨꯅ ꯑꯦꯜ ꯔꯥꯙꯥꯃꯅꯤꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃ ꯐꯪꯂꯛꯄꯗ ꯃꯥꯕꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫